ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯃꯥꯡꯗ ꯁꯟꯗꯣꯛꯆꯈ꯭ꯔꯕ ꯅꯨꯡꯁꯤꯔꯨꯕꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯤꯖꯟ 2 ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯏꯕ KSH Sagar ꯃꯍꯥꯛꯅ ꯈꯪꯍꯟꯖꯕ ꯋꯥꯔꯣꯜ ꯑꯃ ꯊꯝꯕꯤꯔꯛꯂꯤ꯫ ꯅꯨꯡꯁꯤꯔꯨꯕꯅ ꯁꯤꯖꯟ 2 ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯇꯝ ꯈꯔ ꯂꯦꯞꯆꯔꯨꯕꯒꯤ ꯂꯤꯁꯅꯔꯁꯤꯡꯕꯨ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯗꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯦꯞꯇꯅ ꯍꯥꯞꯆꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯒꯦꯒꯤ ꯑꯣꯏꯔꯕꯁꯨ ꯃꯤꯌꯥꯝꯅ ꯂꯣꯏꯅ ꯇꯥꯕ ꯌꯥꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯇꯥꯍꯩ ꯎꯍꯩꯗꯕ ꯌꯥꯎꯖꯗꯦ, ꯁꯣꯏꯈꯤꯗꯨꯅ ꯌꯥꯎꯈꯤꯕ ꯊꯣꯛꯂꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯥꯟꯅ ꯍꯥꯞꯈꯤꯕ ꯋꯥꯔꯤꯗꯁꯨ ꯀꯌꯥ ꯌꯥꯎꯗꯕ꯭ꯔꯥꯅ ꯑꯏꯕ ꯃꯍꯥꯛꯅ ꯈꯟꯖꯩ꯫ ꯍꯥꯟꯅ ꯍꯥꯞꯈꯤꯕ ꯋꯥꯔꯤꯒꯤ ꯀꯦꯔꯦꯛꯇꯔ ꯑꯗꯨꯃꯛ ꯃꯥꯟꯅꯖꯩ꯫ ꯋꯥꯔꯤ ꯑꯁꯤ ꯀꯨꯏꯅ ꯂꯦꯞꯈꯤꯕ ꯑꯣꯏꯕꯅ ꯑꯃꯨꯛ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛꯅ ꯈꯤꯇꯪ ꯑꯣꯟꯊꯣꯛꯆꯕꯅꯤ, ꯑꯁꯣꯏ ꯑꯔꯥꯡ ꯁꯦꯝꯗꯣꯛꯆꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯇꯥꯕꯤꯕ ꯂꯤꯁꯅꯔꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯔꯥꯏꯇꯔ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ, ꯊꯦꯡꯛ ꯌꯨ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯅꯨꯡꯁꯤꯔꯨꯕꯅ ꯁꯤꯖꯟ 2 ꯑꯏꯕ KSH Sagar꯫ ꯃꯇꯝ ꯀꯧꯕ ꯃꯍꯥꯛꯅ ꯆꯠꯈꯤꯗꯨꯅ ꯑꯃꯝꯕ ꯂꯛꯇ ꯉꯥꯜꯂꯝꯕ ꯊꯥꯖ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯁꯪꯕꯥꯅꯕ ꯑꯇꯤꯌꯥꯅ ꯐꯤꯖꯪꯑꯣꯏ ꯉꯥꯜꯂꯔꯦ꯫ ꯊꯥꯖꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯣꯔꯧ ꯏꯄꯥ ꯃꯍꯥꯛꯅ ꯀꯣꯔꯧ ꯃꯍꯥꯛꯇꯕꯨ ꯉꯥꯏꯖꯕ꯫ ꯌꯦꯟꯕꯥ ꯂꯥꯕꯗꯤ ꯀꯣꯔꯧꯅ ꯊꯣꯛꯂꯛꯀꯗꯕ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯇꯥꯅꯕ ꯈꯣꯡꯂꯛꯂꯤ꯫ ꯌꯥꯍꯧ ꯉꯟꯕ ꯆꯦꯛꯂꯥꯁꯨ ꯅꯨꯡꯁꯤꯕ ꯁꯨꯔꯒ ꯂꯣꯏꯅꯅ ꯑꯇꯤꯌꯥꯊꯛꯇ ꯂꯩꯇꯦꯡ ꯑꯣꯏꯅ ꯄꯥꯏꯔꯤ꯫ ꯀꯣꯔꯧ ꯅꯣꯡꯖꯥ ꯑꯁꯤꯁꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯅ ꯅꯣꯕꯥꯅ ꯑꯂꯤꯕꯨ ꯈꯔ ꯊꯦꯡꯅ ꯍꯧꯗꯣꯛꯄꯤꯔꯛꯏ꯫ ꯄꯨꯡꯗꯨ 5:30 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯅꯣꯕꯥꯅ ꯗꯥꯎ ꯍꯧꯒꯠꯂꯣ, ꯄꯨꯡ 6 ꯇꯥꯗꯣꯔꯦ꯫ ꯑꯂꯤ ꯃꯃꯤꯠꯇꯨ ꯅꯣꯏꯔꯒ ꯉꯁꯤꯗꯤ ꯊꯦꯡꯉꯤꯅ꯫ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤꯅ ꯗꯗꯥꯁꯦ ꯋꯥꯔꯝꯃꯅꯤ ꯇꯨꯝꯃꯁꯅꯣꯅ ꯑꯩꯅ ꯍꯧꯗꯣꯛꯇ꯭ꯔꯕ꯫ ꯅꯪꯗꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯧꯒꯠꯄ? ꯑꯩꯁꯨ ꯀꯨꯏꯗ꯭ꯔꯤꯌꯦ ꯍꯧꯒꯠꯄ, ꯍꯧꯖꯤꯛꯇ ꯍꯧꯒꯠꯇ ꯉꯥꯏꯔꯤꯗ꯫ ꯑꯂꯤꯅ ꯅꯣꯕꯥꯕꯨ ꯃꯅꯥꯛ ꯅꯛꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯅꯣꯕꯥꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯣꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯂꯤꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯂꯤꯁꯨ ꯅꯣꯕꯥꯒꯤ ꯃꯤꯠꯆꯥꯟꯅꯅ ꯅꯣꯕꯥꯕꯨ ꯃꯤꯠꯀꯨꯞꯇ ꯈꯩ ꯌꯦꯡꯂꯤ꯫ ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯆꯨꯅꯤ, ꯇꯔꯨ ꯇꯔꯨ ꯄꯥꯡꯂꯤꯕ ꯃꯤꯁꯅ ꯄꯤꯛꯇꯛ ꯆꯥꯎꯇꯛ ꯇꯧꯗꯨꯅ ꯉꯥꯡꯂꯤꯕ ꯆꯤꯟꯕꯥꯜ ꯄꯨꯡꯉꯥꯎ ꯉꯥꯎꯍꯟꯈ꯭ꯔꯦ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ꯫ ꯅꯣꯕꯥ ꯑꯂꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯦꯡꯂꯛꯏ꯫ ꯀꯨꯂꯩ ꯀꯨꯆꯨꯅꯤ, ꯁꯕꯥꯜꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯍꯜ ꯅꯍꯥꯅ ꯎꯕ ꯌꯥꯗꯕ ꯁꯕꯥꯜꯅꯤ꯫ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯅ ꯐꯖꯩ꯫ ꯑꯂꯤ ꯅꯣꯛꯐꯦꯠ ꯇꯧꯏ, ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯅ ꯅꯣꯕꯥꯒꯤ ꯇꯨꯝꯇꯛ ꯇꯧꯕ ꯅꯥꯇꯣꯟꯗꯨꯗ ꯍꯥꯏꯐꯦꯠ ꯁꯤꯛꯄꯤ ꯅꯥꯟꯕꯣꯏ ꯇꯧꯏ꯫ ꯅꯣꯕꯥꯗꯨ ꯑꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯑꯩꯌꯣ ꯅꯥꯏꯌꯦ ꯗꯗꯥ, ꯌꯥꯝ ꯈꯠꯆꯅꯨ꯫ ꯑꯩꯗꯤ ꯅꯉꯣꯟꯗ ꯈꯠꯇ꯭ꯔꯗꯤ ꯀꯅꯥꯗ ꯀꯠꯂꯨ ꯍꯥꯏꯕꯅꯣ ꯃꯁꯤꯗꯤꯕ? ꯗꯗꯥ ꯅꯪꯅꯦ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ ꯅꯪ꯫ ꯑꯣ ꯊꯣꯏ꯫ ꯅꯣꯕꯥꯗꯨ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯩ ꯍꯥꯏꯒꯦ? ꯑꯗꯨꯃꯥꯏꯅꯒ ꯈꯨꯝꯖꯤꯜꯂꯛꯀꯅꯨꯁꯦ, ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦꯕ꯫ ꯑꯗꯣ ꯀꯩ ꯋꯥꯅꯣ ꯍꯥꯏꯕ? ꯑꯩꯗꯣ ꯆꯤꯟꯌꯥ ꯑꯝꯇ ꯁꯦꯡꯗꯣꯛꯎꯈꯤꯒꯦ꯫ ꯅꯪ ꯑꯃꯔꯁꯦ ꯑꯝꯇ ꯍꯧꯗꯣꯛꯄꯤꯔꯝꯃꯣ, ꯄꯨꯡꯁꯦ ꯊꯦꯡꯉꯦꯕꯀꯣ꯫ ꯍꯣꯏ꯫ ꯑꯂꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯅꯣꯕꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯣꯕꯥ ꯑꯃꯔꯕꯨ ꯑꯃꯨꯛ ꯍꯧꯗꯣꯛꯄꯤꯔꯛꯏ꯫ ꯅꯣꯕꯥꯅ ꯑꯃꯔ ꯍꯧꯒꯠꯂꯣ꯫ ꯑꯃꯔ ꯃꯃꯤꯠꯇꯨ ꯄꯥꯡꯗꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯁꯤꯕꯨ ꯀꯩ ꯅꯨꯃꯤꯠꯅꯣꯅꯦ ꯑꯩꯒ ꯍꯧꯗꯣꯛꯄꯤꯔꯛꯏꯁꯤꯕꯣ? ꯅꯣꯕꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯔꯦꯕ ꯑꯃꯔ, ꯍꯧꯒꯠꯂꯣ, ꯉꯥꯡꯉꯒ ꯑꯃꯨꯛ ꯂꯩꯔꯅꯨ꯫ ꯅꯣꯕꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯕꯦꯠꯇꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯃꯔꯗꯨ ꯉꯥꯡꯗꯅ ꯍꯧꯒꯠꯂꯛꯏ꯫ ꯅꯠꯇꯦ, ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠ ꯑꯣꯏꯔꯖꯥꯠꯅꯣꯕ ꯑꯩꯕꯨ ꯍꯧꯗꯣꯛꯄꯤꯔꯛꯏꯁꯤꯕꯣ? ꯅꯨꯃꯤꯠꯁꯤꯕꯨ ꯀꯔꯣꯝꯗꯒꯤ ꯊꯣꯛꯈꯤꯖꯥꯠꯅꯣꯕ? ꯑꯩꯕꯨ ꯌꯦꯡꯉꯨꯁꯤꯔꯅꯦ? ꯅꯣꯕꯥ ꯐꯩꯖꯨꯞꯇꯨ ꯊꯨꯞꯇꯨꯅ, ꯑꯃꯔ ꯌꯥꯔꯦꯕ, ꯑꯔꯦꯝꯕꯗ ꯀꯣꯛ ꯊꯥꯗ ꯂꯩꯔꯅꯨ꯫ ꯑꯂꯤ ꯊꯣꯛꯂꯛꯇꯨꯅ, ꯑꯃꯔ ꯍꯧꯒꯠꯂꯕꯣ? ꯑꯃꯔꯅ ꯍꯧꯒꯠꯂꯦ, ꯅꯣꯏ ꯅꯇꯨꯁꯤꯅ ꯍꯧꯗꯣꯛꯄꯤꯔꯛꯑꯦ꯫ ꯅꯣꯕꯥꯅ, ꯀꯩ ꯍꯥꯏꯕꯗꯨꯅ? ꯑꯂꯤꯅ, ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ꯫ ꯑꯃꯔ ꯋꯥꯁꯔꯨꯝ ꯆꯪꯈ꯭ꯔꯦ꯫ ꯑꯂꯤ ꯅꯣꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯅꯣꯕꯥꯅ, ꯅꯪ ꯐꯤ ꯑꯃꯣꯠꯄ ꯂꯩꯕ꯭ꯔꯥ?
ꯑꯂꯤꯅ ꯀꯩꯒꯤꯅꯣ ꯂꯩꯔꯗꯤ ꯑꯩꯅ ꯁꯨꯔꯤꯉꯩꯗ ꯁꯨꯒꯦ ꯍꯥꯏꯕ ꯂꯩꯌꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒ ꯁꯨꯔꯒꯦ ꯑꯌꯥ ꯀꯥꯎꯋꯦ ꯑꯩ ꯁꯔꯞ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯂꯩꯕꯅꯦ ꯑꯁꯤꯗꯩ ꯁꯤꯖꯤꯟꯅꯔꯣ ꯑꯁ ꯇꯜꯂꯤꯗ ꯀꯩꯒꯤ ꯑꯩꯒꯤ ꯅꯪꯒꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯅꯪꯒꯤꯗ ꯂꯩꯕ ꯄꯣꯠ ꯑꯩꯒꯤꯗ ꯂꯩꯕ ꯄꯣꯠ ꯆꯞ ꯃꯥꯟꯅꯗ꯭ꯔꯕ ꯃꯥꯟꯅꯗꯦ ꯀꯩꯒꯤ ꯀꯔꯤ ꯄꯣꯠꯅ ꯃꯥꯟꯅꯗ꯭ꯔꯤꯅ ꯂꯩ ꯍꯥꯏꯕ ꯌꯥꯗꯦ ꯏꯃꯥ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯕ ꯑꯗꯨꯕꯨꯔꯣ ꯃꯦꯀꯞ ꯇꯧꯅꯕ ꯑꯗꯒꯤ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯇꯧꯅꯕ ꯑꯇꯩ ꯗ꯭ꯔꯦꯁ ꯑꯗꯨꯒ ꯑꯇꯩ ꯑꯇꯩꯁꯨ ꯌꯥꯝ ꯂꯩꯗ ꯅꯪ ꯂꯣꯏ ꯁꯤꯖꯤꯟꯅꯕ꯭ꯔꯣ ꯍꯥꯏꯁꯦ ꯁꯤꯖꯤꯟꯅꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯇꯩꯁꯨ ꯌꯥꯝ ꯂꯩ ꯅꯪꯅ ꯈꯪꯉꯔꯣꯏꯕ ꯑꯂꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯅꯣꯕꯥ ꯑꯁꯨꯕ ꯐꯤꯔꯣꯜꯁꯤꯡꯗꯨ ꯐꯃꯨꯡꯗꯨꯗ ꯊꯝꯂꯒ ꯑꯃꯃꯝ ꯊꯨꯞꯆꯤꯜꯂꯤ ꯑꯂꯤꯒꯤꯁꯨ ꯐꯤꯁꯤꯡꯗꯨ ꯊꯨꯞꯂꯒ ꯍꯥꯞꯆꯤꯜꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯔꯣꯍꯤꯠꯀ ꯔꯤꯁꯤꯒꯁꯨ ꯆꯪꯂꯛꯇꯨꯅ ꯔꯤꯁꯤꯅ ꯀꯩꯗꯧꯔꯤꯅꯣ ꯏꯕꯦꯝꯃ ꯅꯣꯚꯥꯅ ꯅꯣꯏ ꯑꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯨ ꯕꯦꯠꯇꯨꯗ ꯐꯝꯃꯤ ꯑꯗꯨꯒ ꯔꯤꯁꯤꯅ ꯀꯅꯥꯏ ꯐꯤꯅꯣꯅꯦ ꯅꯪ ꯂꯣꯏꯁꯤꯜꯂꯤꯗꯨꯕꯣ ꯔꯣꯍꯤꯠꯅ ꯆꯠꯈꯨꯝꯂꯛꯏ ꯀꯅꯥꯏꯕꯨ ꯑꯣꯏꯒꯤꯅꯤꯒꯦ ꯃꯣꯏ ꯍꯦꯔꯣꯒꯤꯅꯤ ꯅꯣꯚꯥ ꯅꯣꯛꯂꯒ ꯔꯤꯁꯤꯅ ꯅꯣꯏꯗꯤ ꯌꯥꯝ ꯇꯧꯔꯤꯖꯥꯠꯅꯤꯅꯦ ꯅꯣꯚꯥꯅ ꯅꯣꯏꯗꯤ ꯇꯧꯗꯕꯅꯤꯅ ꯔꯤꯁꯤꯅ ꯑꯩꯗꯤ ꯇꯧꯗꯦꯍꯦ ꯔꯣꯍꯤꯠꯅ ꯑꯇꯧꯕ ꯑꯩꯈꯣꯏꯗꯤ ꯇꯨꯃꯤꯟꯅ ꯂꯩꯖꯈ꯭ꯔꯒꯦ ꯁꯤꯗ ꯂꯩꯔꯦꯍꯦ ꯑꯍꯨꯝꯗꯨ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯤ ꯅꯣꯚꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯦ ꯅꯪꯁꯨ ꯑꯃ ꯀꯣꯏꯌꯨꯗꯅ ꯔꯣꯍꯤꯠꯅ ꯍꯣꯏꯅꯦ ꯅꯪꯁꯨ ꯑꯃ ꯈꯥꯏꯌꯨꯅꯦ ꯅꯪꯅ ꯁꯤꯡꯒꯜ ꯑꯣꯏꯔꯒ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯕ ꯔꯤꯁꯤꯅ ꯑꯁ ꯑꯩꯅ ꯄꯥꯝꯕ ꯑꯃꯗꯤ ꯂꯩꯌꯦꯕꯀꯣ ꯔꯣꯍꯤꯠꯀ ꯅꯣꯚꯥꯒꯅ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯔꯤꯁꯤ ꯈꯔ ꯏꯀꯥꯏꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯧꯅ ꯆꯪꯂꯛꯄ ꯆꯨꯝꯂꯦꯟꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠꯀ ꯇꯧꯏ ꯑꯅꯤꯗꯨꯁꯨ ꯅꯣꯛꯏ ꯑꯗꯨꯒ ꯅꯣꯚꯥꯅ ꯅꯪꯗꯤ ꯅꯍꯥꯟꯗꯩ ꯑꯩꯈꯣꯏ ꯆꯨꯝꯂꯦꯟ ꯂꯨꯝꯃꯤꯖꯥꯠ ꯑꯣꯏꯔꯦ ꯑꯅꯤꯗꯨ ꯌꯥꯝ ꯉꯛꯅ ꯅꯣꯚꯥꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯔꯣꯍꯤꯠꯅ ꯀꯩꯅꯣ ꯅꯣꯚꯥ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥꯏꯁꯦ ꯔꯤꯁꯤ ꯃꯆꯤꯟꯕꯥꯜꯗꯣ ꯐꯩꯇꯛꯀ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯨꯝꯂꯦꯟ ꯒꯥꯏꯅ ꯅꯣꯚꯥ ꯑꯅꯤꯗꯨꯅ ꯆꯃꯝꯅꯔꯤꯕꯗꯨ ꯂꯥꯟꯅ ꯂꯧꯔꯤꯕꯗꯨ ꯁꯦꯡꯗꯣꯔꯛꯏ ꯑꯁ ꯅꯣꯏꯁꯤꯗꯤꯕ ꯆꯨꯝꯂꯦꯟꯁꯦ ꯑꯩꯈꯣꯏ ꯏꯅꯦꯒꯤ ꯃꯆꯥꯅꯦꯕ ꯑꯅꯤꯗꯨ ꯌꯥꯝ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯣꯚꯥꯅ ꯑꯁꯦꯡꯕꯩꯅꯦ ꯅꯣꯏ ꯌꯥꯝ ꯊꯥꯖꯗ꯭ꯔꯗꯤ ꯂꯥꯛ ꯑꯩ ꯃꯁꯛ ꯈꯪꯅꯍꯟꯕꯤꯒꯦ ꯂꯥꯛ ꯑꯍꯨꯝꯗꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯔꯣꯍꯤꯠꯀ ꯔꯤꯁꯤꯒꯗꯨ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯆꯨꯝꯂꯦꯟ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯍꯥꯏꯐꯦꯠ ꯊꯣꯡꯗꯨ ꯉꯥꯔꯝꯂꯒ ꯊꯣꯛꯂꯛꯏ ꯅꯣꯚꯥꯅ ꯇꯨꯡꯗꯒꯤ ꯀꯧꯔꯛꯏ ꯅꯥꯎꯃꯆꯥ ꯆꯨꯝꯂꯦꯟ ꯇꯨꯡ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯀꯩ ꯍꯥꯏꯒꯦ ꯏꯕꯥꯏ ꯅꯣꯚꯥꯅ ꯏꯕꯥꯏ ꯀꯩꯅ ꯀꯧꯔꯛꯀꯅꯨꯁꯦ ꯍꯣꯁꯇꯦꯜꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯆꯨꯝꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯀꯩ ꯍꯥꯏꯒꯦꯕ ꯑꯗꯣ ꯅꯣꯚꯥꯅ ꯏꯃꯥꯟꯅꯕꯅꯦ ꯈꯪꯅꯧꯋꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯚꯥ ꯃꯁꯛ ꯇꯥꯛꯂꯛꯏ ꯃꯥꯅ ꯔꯣꯍꯤꯠ ꯃꯥꯅ ꯔꯤꯁꯤ ꯔꯣꯍꯤꯠ ꯔꯤꯁꯤ ꯔꯣꯍꯤꯠ ꯃꯥꯅ ꯆꯨꯝꯂꯦꯟ ꯔꯤꯁꯤꯗꯨ ꯏꯀꯥꯏꯅ ꯂꯨꯛꯊꯔꯒ ꯂꯩ ꯃꯥꯒꯤꯗꯨ ꯆꯨꯝꯂꯦꯟꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯈꯪꯗꯦ ꯅꯣꯛꯐꯦꯠꯇꯁꯨ ꯇꯧꯖꯩ ꯔꯣꯍꯤꯠꯅ ꯈꯨꯖꯤꯟꯅ ꯁꯤꯛꯇꯠꯂꯤ ꯔꯤꯁꯤ ꯅꯥꯕꯣꯏ ꯈꯪꯕꯣꯏ ꯇꯤꯡꯈꯠꯇꯅ ꯂꯥꯎꯔꯛꯏ ꯑꯣꯏꯃ ꯍꯤꯡꯆꯥꯕꯤ ꯅꯥꯏꯅꯦ ꯔꯣꯍꯤꯠꯇꯨ ꯆꯨꯝꯂꯦꯟ ꯃꯃꯥꯡꯗꯨꯗ ꯏꯀꯥꯏꯔꯦ ꯆꯨꯝꯂꯦꯟꯅ ꯏꯕꯥꯏ ꯇꯥꯃꯣ ꯑꯂꯤ ꯀꯥꯏ ꯂꯩꯍꯧꯒꯦ ꯅꯣꯚꯥꯅ ꯒ꯭ꯔꯥꯎꯟ ꯂꯣꯝꯗ ꯂꯩꯔꯝꯅꯦ ꯆꯨꯝꯂꯦꯟꯅ ꯑꯗꯨꯗꯤ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯨꯝꯂꯦꯟ ꯃꯈꯥꯗꯤ ꯀꯨꯝꯊꯈ꯭ꯔꯦ ꯅꯣꯚꯥ ꯀꯩꯅꯣ ꯅꯕꯥꯅꯤꯅ ꯇꯧꯔꯤꯗꯨꯕꯣ ꯔꯤꯁꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯤ ꯏꯀꯥꯏꯕꯩꯅꯤ ꯀꯩꯅꯣ ꯅꯣꯚꯥꯅ ꯏꯀꯥꯏꯔꯒ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯗꯤ ꯀꯩꯒꯤ ꯔꯤꯁꯤꯅ ꯑꯣꯅꯦ ꯃꯥꯅ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯏꯅꯦ ꯔꯣꯍꯤꯠꯅ ꯅꯪꯗꯣ ꯏ ꯀꯥꯔꯛꯄ ꯑꯗꯨꯒꯤ ꯅꯣꯚꯥꯅ ꯑꯁ ꯌꯥꯔꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ ꯔꯣꯍꯤꯠꯅ ꯉꯥꯏꯈꯣꯅꯦ ꯅꯣꯚꯥ ꯑꯂꯤꯁꯤ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯆꯨꯝꯂꯦꯟꯅ
Novana aina takpagini ahlina di khangdabade. Rohitna adu khangalo yadra horela mu launara aniko. Novana as launaro he ai horela dum hairage. Risi Rohit ta yengduna I kaino masna. Nova su yeng thora I Risi du kari wakal khalibano khangde nokmi ga su tawri. Nova ga Rohit kana khanglaw laura I Risi khangpre khangi hoi ma Rohit maya chiklaga nangi imado pungchai chai ni ko ngase Risi do magi room da hotana chenki Nova di sitha duna notuna lehawi Rohit di Risi da mami tu faina yeng hauri ngahak leiraba matung Ali makhoi gi room da sauna changlai aduga Nova gi makhutu ta paiduna beta famali Nova Ali gi matawadu karino haina yengduna lei Ali sauna kon du kala kaino lang torisha Nova ngakna aina kai dorage da nangai leirise kari su khandabra nangai se kari ne na khange Nova Ali na harek liba wa du karino haiba laushin bangamde amo hangjara I da kai wano fajana hayo ai laushin bangamdre aina kai dorage wa da fajana ta hayo ba asaw wa du na henkiduna Ali fajin punsin bangamda Nova bu chai khala I Khangloi aina harise nangi su khangloi wakal khantha bangamdaba apipa wakal khanba nangnabu kai khangini ge Nova Ali gi ngasi tawriba matawa sida karina haiba mata singna khangdre mapukning do nushira duna kapli tawduna haira I Dada aina ga dorage aigi kari asba leibagi no dada nang asi famda utpiri bana tawse kapsin laksna bana yaroi nara leiramnina hena kaplakhini ne Ali gi wahai aduda Nova piroinaba mityeng adu yengduna Dada aigi kari irana Khangawdana humlakhiba kallaba malangba magi sahumna humduna pukhibra ifamdagi oikhibara mikop simaktada mama leitaba amagum yening thalak le khallaba thamoi oikhi mikop simaktada naken tha khaklamde una ama fawba buduna chakhi malangba mana kallaba nushibagi ichelna piklaba khong amabu oikhibani ipak ireitana thallaba Mikap miraw kolta khidri kallaba magi thamoidagi tholokpa wahini Nangi naral haibabu ngasidagi nangai wanda wa ma fawba hairakana aisu nangwana karimta hairakla Wahai asi hairamlaga haina yenglamda thokhi Nova ningamda magi dadana chakhibadu maikai du yengduna lehawi Sintharakli meludagi pira mahaksu maning tamna Ai kari ra asi Dagde ifamda utliba nagina taw Hairam haigi iral karin Taklam haigi aswib Dagda higa lakna mapam masu Haina lakna gani Asuga bachira mamu ay hapitra masu Senga tuma haibira bayadabra Nagi baraw liba wahina Pauko nga muchan bitrasu Songdana Ali classroom duda changlai Classroom adumi kaya changnade room adusu top floor da leibana Ali sorsangna amutang hondoi bench aduda tapna famtharai Thai nangai budi lapthok ninglabasu aduma lapthoko chaina adu piram kana nangi nushi mai chakna chakhalakhiba nangi nushi bani dakut magna muthalage khalabra aidi namu thamai singna nushi jakibani kathokhiba punsini aidi nangi da famda Numidangi matamni tuition loiraduna Nova magi room da changlai Magi lairik tu chairaga leibaduda changsinduna loishili Ali su room aduda changlai Nova lairambaduda nofe tawjai Nova na leithorakpaga Ali gi maithong da sat hongki Magi lairik tu table da sat loishili Nova Ali gi lairik tu mafam chana oktuna thami Ali room adudagi amthuna tholake tawi Nova changsinduna Ali bu khami aduga Dada wariyam sakese Ali thawasa de Nova bu inthokduna chatnaba honai Nova na Dada please Dada Ali Nova bu inthorei Nova khongfam chadraduna tusili Ali hanna yenglamde Nova kapjaba natana kari so haijaba ngamhaude
ꯑꯂꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯕꯨ ꯌꯦꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯔꯤꯁꯤꯒ ꯔꯣꯍꯤꯠꯀꯁꯨ ꯑꯂꯤꯅ ꯁꯥꯎꯅ ꯆꯠꯈꯤꯕꯗꯨ ꯎꯔꯦ꯫ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯗꯨꯅ ꯅꯣꯚꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯅꯣꯚꯥꯅ ꯊꯣꯡꯖꯦꯜꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯔꯤꯁꯤꯅ "ꯑꯦꯍꯃ, ꯅꯣꯚꯥ ꯀꯩꯗꯧꯔꯒꯦ?" ꯔꯣꯍꯤꯠꯅ "ꯑꯂꯤꯒ ꯁꯥꯎꯅꯩꯔꯣ?" ꯅꯣꯚꯥ ꯀꯞꯇꯨꯅ "ꯃꯥ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯉꯁꯥꯏꯗꯒꯤꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯁꯦ, ꯃꯔꯝꯁꯨ ꯍꯥꯏꯗꯦ, ꯑꯩꯒꯤ ꯏꯔꯥꯜꯁꯨ ꯇꯥꯛꯄꯤꯗꯦ, ꯑꯩ ꯃꯉꯣꯟꯗꯗꯤ ꯂꯥꯟꯈꯤꯗꯕ꯭ꯔꯥꯅ ꯈꯜꯂꯤ, ꯑꯩꯕꯨ ꯃꯉꯣꯟꯗ ꯂꯥꯟꯈꯤꯕ꯭ꯔꯅꯦ?" ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯄꯅꯤ꯫ ꯑꯅꯤꯗꯨ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕ ꯑꯅꯤꯁꯤꯒꯤ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ ꯂꯥꯞꯅꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯅꯣꯚꯥ ꯃꯁꯥꯃꯛꯁꯨ ꯈꯪꯖꯗꯦ꯫ ꯅꯣꯚꯥ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯩꯉꯣꯟꯗ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯅꯨ, ꯉꯁꯤꯗꯒꯤ ꯂꯣꯏꯅꯔꯕꯅꯦ ꯍꯥꯏꯔꯤꯕ꯫ ꯔꯤꯁꯤ, ꯔꯣꯍꯤꯠ, ꯅꯕꯥꯅꯤ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ, ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣꯕ? ꯉꯁꯤ ꯃꯥꯅ ꯑꯩꯕꯨ ꯂꯥꯞꯊꯣꯛꯅꯤꯡꯂꯤꯕ ꯃꯔꯝꯁꯨ ꯈꯪꯗꯦ, ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯦ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕ, ꯋꯥꯔꯧꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯑꯩ ꯈꯪꯗꯦ."